Thobal district ki kaibung mathak laikai dagi nupa macha ani ngarang lilong gi mafam amadagi masak khangdaba singna kidnap tawkhiba miyoi ama sire amana yamda aruba fivam da Raj Medicityda laikanari haire leikhidre nupa adu kaibung mathak laikai dagi MD Zahir Khan Allies atomba chahi kunhumdoi apokpa MD Nasimudin kawi aduga aruba fivam da laikanari ba miyoi duna laikai asimakta dagi MD Farid Allies boicha chahi kun apokpa MD Hafizuddin kawi haire police tagi fangba pawgi matung ina district hospital laying na pukhalakpada MD Zahir Khan pukhalakpada sire haiba doctor singh na confirm tawki aduga fariti tamthina sokpadagi atopa hospital da refer tawrakhibane leikhidra bahakchang adu Jenims ki middle sang da thamkre haire hiramasigi matang da gase kaibung community hall da miyam yoiba mifam mama MD Hakimuddin na mayai tangba loduna pangthokre mifam aduna JAC against the brutal killing of MD Zahir Khan Allies atomba of kaibung haina mingthon ba JAC ma semkhiba galonana warep kaya sulokre JAC ki convener Sahid Khan na paumi singh da phongdorappada Lilong awang laikai dagi bogi mayum abema apokpa MD Fakar na MD Zahir Khan bu mahaka chen chongduna leiramlabi sora dagi rezia gi matangda Kaubadagi mahaki mamanapa MD Farid ka makhoi ani ngarang nutil pung mga rom tawda chatkibune Lilong awang laikai yorba tungda hanadagi plan tawduna leiba manba mawongda masak khangdaba miyoi kharana four-wheeler car amada kidnap tawki masak khangdaba miyoi singadu ngarang nubinang pung nipan rom tabda imong manungda paw fawrokpada ngasi wari sanarasi haina gyanake Adubu laibak tibadi ngasi hingdong yai matung pung ahum ram tabada MD Zahir sire aduga MD Farid Khana tamthina sokle haiba paw tarakhe ngasi gi mefamasina warep kaya su lawkhre warep sing adudi MD Zahir Khan Allies atomba chahi kunhumdoi apokpa MD Nasibuddin kaibung mathak leikai ki mihat thina hatok pikhiba thodok asida chenapa sing mari leinaba sing da thubada fabinaba ain gyoiba Tap chaba chairak piba miyoibagi minungshi machet amata fawba yaudana yamna tamthina furakpadagi Raj Medicityda laikanari ba MD Farid Allies boicha chahi kun apokpa MD Hafizuddin bo mari leinaba authorities singna athubada meeting changpiduna layeng hanba JAC na taliba dabi sing asi pung nifunipan gi manungda mari leinaba authority na thapakta onthokpirakta tarabadi labla masida leidipa CSO sing club organization sing mera pai bi loop sing ka kutsam naduna mawkhal makha kaya gi akanba khongjang junction baga loden asi bakchang lawdaba irammasigi matangda miyam gi oiba warep asi yawba memorandum amamam lamdam asigi CM amadi consult MLA division ba haiba warep sing yauri haina convener Sahid Khan afungdoraki We want justice. We want justice. We want justice.